ꯉꯁꯤ ꯑꯩꯅ ꯇꯥꯛꯀꯗꯣꯏꯕ ꯄꯔꯥꯁꯦ ꯄꯦꯖ ꯅꯝꯕꯔ 33 ꯅꯤꯄꯥꯜ ꯁꯨꯕ ꯂꯥꯇꯝ ꯑꯏꯪ ꯑꯁꯥ ꯑꯁꯤꯅ ꯑꯏꯪ ꯑꯁꯥꯒꯤ ꯈꯜꯁꯤꯅ ꯀꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯑꯃꯥꯡꯕ ꯂꯥꯛꯏ ꯑꯗꯨꯒ ꯑꯏꯪ ꯑꯁꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯆꯜꯂꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯅꯣꯏꯗ ꯈꯤꯇꯪ ꯇꯥꯛꯀꯦꯀꯣ ꯑꯗꯨꯒ ꯑꯏꯪ ꯑꯁꯥꯁꯦ ꯑꯏꯪꯕ ꯃꯇꯝꯗꯅ ꯀꯔꯝꯕ ꯃꯇꯝꯗꯒꯤꯅ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯔꯤ ꯑꯁꯥꯕꯁꯤꯅꯀꯔꯝꯕ ꯃꯇꯝꯗꯒꯤꯅ ꯀꯔꯝꯕ ꯃꯇꯝ ꯐꯥꯎꯕ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯒꯦꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯏꯪ ꯑꯁꯥꯁꯤꯗ ꯄꯨꯂꯞ ꯄꯨꯟꯅꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯕꯗ ꯑꯏꯪ ꯑꯁꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯜꯂꯤꯁꯦ ꯀꯥꯂꯦꯟ ꯊꯥ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯅꯤꯡꯊꯝꯊꯥ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯑꯗꯨꯒ ꯅꯣꯡꯖꯨ ꯊꯥ ꯍꯥꯏꯕꯃꯇꯝ ꯑꯃ ꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯏꯪ ꯑꯁꯥ ꯍꯥꯏꯕꯁꯤꯅ ꯄꯨꯂꯞ ꯁꯨꯞꯆꯤꯜꯂꯒ ꯑꯏꯪ ꯑꯁꯥꯁꯤꯗ ꯄꯨꯂꯞ ꯆꯟꯈ꯭ꯔꯦ ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯅꯕ ꯄꯔꯥꯁꯦ ꯑꯃꯨꯛ ꯇꯥꯔꯁꯤꯀꯣ ꯅꯣꯡꯄꯣꯛꯇ ꯅꯨꯃꯤꯠ ꯊꯣꯛꯏ ꯅꯨꯃꯤꯠꯅ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯄꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥꯅ ꯅꯥꯄꯤ ꯁꯤꯡꯕꯤ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯍꯤꯡꯕ ꯉꯝꯂꯤꯕꯅꯤ ꯃꯁꯤꯁꯨ ꯆꯨꯝꯃꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯅꯨꯃꯤꯠꯁꯦ ꯅꯣꯡꯄꯣꯛꯇꯒꯤ ꯊꯣꯛꯏ ꯑꯇꯣꯞꯄ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯩꯔꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯣꯡꯄꯣꯛꯇꯅꯤ ꯅꯨꯃꯤꯠ ꯊꯣꯛꯏꯁꯦ ꯁꯤꯗꯒꯤ ꯑꯍꯣꯡꯕ ꯂꯥꯛꯑꯗꯤ ꯑꯩꯈꯣꯏꯁꯦ ꯃꯇꯝꯁꯦ ꯄꯨꯂꯞ ꯍꯣꯡꯉꯦ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥ ꯄꯤ ꯁꯤꯁꯨ ꯆꯨꯝꯃꯤꯀꯣ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥꯁꯦ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯉꯥꯜꯁꯦ ꯈꯛꯇꯪ ꯐꯪꯂꯕ ꯃꯩꯁꯥꯁꯤꯅ ꯌꯥꯎꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯏꯁꯥꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯏꯪꯉꯒ ꯂꯩꯔꯅꯤ ꯏꯪꯉꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯔꯣꯏꯀꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥꯅ ꯎ ꯋꯥ ꯅꯥꯄꯤ ꯁꯤꯡꯕꯤ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛ ꯍꯤꯡꯕ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡꯁꯤꯒꯤ ꯃꯆꯤꯟꯖꯥꯛ ꯁꯨꯡꯉꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯀꯤ ꯃꯩꯁꯥ ꯑꯃꯁꯨꯡ ꯃꯉꯥꯜ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯃꯈꯣꯏꯁꯤꯡꯁꯦ ꯌꯥꯎꯗ꯭ꯔꯒꯗꯤ ꯄꯥꯝꯕꯤꯁꯤꯡꯁꯨ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯂꯣꯏ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗꯁꯨ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜꯁꯤꯅ ꯑꯩꯈꯣꯏꯗ ꯃꯩꯁꯥꯁꯤꯅ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇꯁꯨ ꯐꯪꯂꯝꯂꯔꯣই ꯏꯪꯉꯦ ꯑꯗꯨꯝ ꯏꯪꯉꯒ ꯂꯩꯔꯅꯤ ꯏꯪꯉꯒ ꯁꯨꯝ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗ ꯑꯏꯪꯕ ꯃꯐꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯏꯁꯥꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕꯅꯤꯅ ꯏꯁꯥꯒꯤ ꯑꯅꯥꯕ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯀꯣ ꯑꯗꯨꯅ ꯅꯨꯃꯤꯠꯇꯒꯤ ꯃꯉꯥꯜ ꯑꯃꯁꯨꯡ ꯃꯩꯁꯥꯁꯤꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯌꯥꯝꯅ ꯄꯤ ꯃꯁꯤꯃ ꯆꯨꯝꯃꯦꯀꯣ ꯅꯤꯡꯊꯝꯊꯥꯗ ꯅꯨꯡꯁꯥ ꯌꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯀꯥꯂꯦꯟ ꯊꯥꯗꯗꯤ ꯅꯨꯡꯁꯥ ꯌꯥꯝꯅ ꯁꯥꯏ ꯑꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯕ ꯉꯝꯗꯦ ꯎꯔꯨꯝꯗ ꯄꯣꯊꯥꯅꯩ ꯑꯣꯂꯥꯡꯕ ꯃꯇꯝꯗ ꯍꯨꯃꯥꯏ ꯍꯨꯝꯗꯨꯅ ꯃꯩꯁꯥ ꯈꯪꯅꯩ ꯆꯨꯝꯃꯤ ꯅꯤꯡꯊꯝꯊꯥꯗ ꯑꯩꯈꯣꯏ ꯌꯥꯝ ꯏꯪꯕ ꯃꯇꯝꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯑꯏꯪꯕꯗꯣ ꯀꯣꯛꯏꯀꯣ ꯑꯗꯨꯒ ꯀꯥꯂꯦꯟꯒꯤ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯅꯨꯡꯁꯥ ꯌꯥꯏꯕ ꯉꯝꯗꯦ ꯎꯔꯨꯝꯗ ꯂꯩꯕ ꯐꯥꯎꯕꯗ ꯁꯥꯏ ꯍꯥꯏꯅꯩꯀꯣ ꯑꯗꯨꯅ ꯃꯇꯝ ꯑꯅꯤꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯣꯂꯥꯡꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯅꯨꯡꯁꯥꯁꯨ ꯌꯥꯝꯅ ꯁꯥꯕ ꯑꯗꯨꯒ ꯁꯥꯔꯤꯕ ꯃꯔꯛꯇꯨꯗ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯠ ꯐꯥꯎꯕ ꯁꯤꯠꯇꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯁꯦ ꯈꯥꯡꯐꯝ ꯈꯪꯗꯕꯒꯤ ꯍꯨꯃꯥꯏ ꯍꯨꯝꯃꯒ ꯈꯥꯡꯅꯩꯌꯦꯕ ꯑꯗꯨꯅ ꯃꯈꯥꯗ ꯍꯌꯦꯡꯁꯤ ꯅꯣꯡꯖꯨ ꯊꯥꯗ ꯅꯣꯡ ꯌꯥꯝꯅ ꯇꯥꯏ ꯅꯣꯡ ꯆꯣꯠꯇꯅꯕ ꯁꯥꯇꯤꯟ ꯇꯨꯞꯇꯨꯅ ꯆꯠꯅꯩ ꯂꯩꯔꯛ ꯈꯣꯡꯕꯥꯟꯗ ꯏꯁꯤꯡ ꯊꯨꯝꯃꯤ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯌꯨꯝ ꯊꯨꯝꯕꯁꯨ ꯌꯥꯎꯏ ꯈꯣꯡ ꯁꯥꯗꯨꯅ ꯄꯣꯠ ꯄꯨꯅꯩ ꯁꯤꯁꯨ ꯆꯨꯝꯃꯦ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯏꯄꯣ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯁꯤꯡ ꯆꯣꯜꯂꯤꯕ ꯏꯁꯤꯡ ꯆꯥꯎꯔꯤꯁꯦ ꯅꯣꯡꯖꯨ ꯊꯥ ꯅꯠꯇꯕ ꯃꯇꯝꯗꯗꯤ ꯅꯣꯡ ꯇꯥꯗꯦ ꯑꯗꯨꯅ ꯏꯁꯤꯡ ꯆꯣꯠꯇꯦ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯁꯨ ꯏꯀꯪ ꯀꯪꯅ ꯑꯗꯨꯝ ꯂꯩꯀꯣ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗꯗꯤ ꯂꯩꯔꯛ ꯈꯣꯡꯕꯥꯟ ꯄꯨꯝꯅꯃꯛ ꯏꯁꯤꯡ ꯂꯣꯏꯅ ꯊꯨꯝꯃꯤ ꯀꯥꯂꯦꯟ ꯊꯥꯗ ꯐꯨꯔꯤꯠ ꯑꯄꯥꯕ ꯂꯤꯠꯂꯤ ꯅꯤꯡꯊꯝ ꯊꯥꯗ ꯑꯊꯥꯕ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯩ ꯅꯤꯡꯊꯝ ꯊꯥꯗ ꯃꯩ ꯌꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯄꯨꯄꯨ ꯑꯃꯁꯨꯡ ꯕꯨꯕꯣꯛꯁꯨ ꯃꯩꯐꯨ ꯇꯤꯛꯏ ꯁꯤꯡ ꯊꯥꯔꯒ ꯃꯩ ꯇꯤꯛꯄꯁꯨ ꯌꯥꯏ ꯃꯩ ꯇꯤꯛꯄꯗ ꯐꯤ ꯃꯩꯅ ꯋꯥꯏꯗꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯩ ꯅꯤꯡꯊꯝ ꯊꯥꯗ ꯑꯩꯈꯣꯏꯁꯨ ꯑꯊꯥꯕ ꯐꯨꯔꯤꯠ ꯂꯤꯠꯂꯤ ꯇꯨꯝꯕꯗ ꯀꯥꯟꯊ ꯀꯝꯕꯣꯔꯅꯆꯤꯡꯕ ꯐꯩꯖꯨꯞ ꯑꯊꯥꯕ ꯁꯨꯞꯄꯤ ꯆꯨꯝꯃꯤꯀꯣ ꯏꯪꯊꯝꯊꯥꯗ ꯅꯣꯏ ꯐꯩꯖꯨꯞ ꯑꯄꯥꯕ ꯁꯨꯞꯄꯒ ꯇꯨꯝꯕ ꯉꯝꯕ꯭ꯔꯥ ꯉꯝꯗꯦ ꯑꯗꯨꯅ ꯑꯊꯥꯕ ꯁꯨꯞꯄꯒ ꯇꯨꯝꯃꯤꯀꯣ ꯑꯗꯨꯒ ꯎꯔꯤ ꯋꯥꯎꯔꯤꯕ ꯅꯨꯃꯤꯠꯇ ꯑꯊꯥꯕ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯩ ꯂꯩꯆꯤꯜ ꯊꯥꯡꯕ ꯅꯨꯃꯤꯠꯇꯗꯤ ꯌꯥꯝꯅ ꯊꯥꯕ ꯐꯤ ꯁꯤꯖꯤꯟꯅꯩ ꯁ꯭ꯋꯦꯇꯔ ꯖꯔꯁꯤ ꯀꯣꯠ ꯀꯝꯐꯣꯔꯇꯤ ꯑꯊꯥꯕ ꯐꯤꯔꯣꯜ ꯉꯥꯛꯇꯅꯤ ꯏꯪꯂꯕꯗꯤ ꯀꯣꯛꯇ ꯇꯨꯄꯤ ꯎꯞꯁꯤꯜꯂꯤ ꯃꯪꯀꯤ ꯀꯦꯞꯁꯨ ꯎꯞꯅꯩ ꯈꯨꯠꯇ ꯈꯨꯠ ꯃꯣꯖꯥ ꯑꯗꯨꯒ ꯈꯣꯡꯗ ꯈꯣꯡ ꯃꯣꯖꯥ ꯑꯊꯥꯕ ꯎꯞꯄꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ
कोट स्वेटरनचिंबा अथाबा ngakta सिजिनै चुम्मीको इंथमथागी मतमदा अखोय अथाबा ngaktani सिजिनरिसे कालेंदा कना जर्सी लिपा यावी कनामता लिपतेको इंथमथादा खक्तनी अदु इंथमथागी मतमदो यामना इंबगिनेबा अथाबा फिरोल सिजिनरिसे अदु नत्रदि अखोय सिजिनारोयको मखादा मुयिंगसी येनिंग थाददी यामना नुंगाय अमसु इंगदे यामनासु इंगदे यामनासु सादे पाम्बी पुनमक मतम असिदा येनिंग हुले उवा खुदिमक येंबा नुंगाय तनौई मतम असिबु येनिंग था ऋतु नत्रगा येनिंग था हाइनसु खंगने मतम असि सहीगी ख्वाइदगी नुंगायबा मतमनी कालें थाददी उना वना अयाम्बा केली उवा अयाम्बा मरु कोई नाकें थाददी उना वना अयाम्बा केली उवा अयाम्बा मरु कोई येंबा नुंगायते नुसित यामना कन्ना सिटली उफुलसु यामना होई चुम्मीको ताइबा मतेक्से अमु हायरकेको येनिंग थाददी यामना नुंगाय यामनासु इंगदे यामनासु सादे हाबदि चुमसु येनिंग थागी मतमसिदि यामनासु इंगदे यामनासु सादे अखोयदसु यामना नुंगायबा मतमनेबा अदुगा उवा पुनमसिसु अरिबा मना पुनमसे केंखरगा अनोबा मना लोइना चुंगपा मतमनिको अदुना येंगदसु यामना फजबा अदुगा यामनासु नुंगायबा मतमनि अदुगा हाइबना मतमसिबु करि कवि येनिंग था ऋतु नत्रगा येनिंग था हाइना खंगनैबा अदुगा नाकें था हाइबदि हौरिबा उवा पांबी पुनमक्ता पालिबा मनासिंगसे लोइना केनबा मतमनि मसिगी मतमसिदि उवादा लैबा उना वना पुनमक्से केननबगिदमक्ता नुसिसु यामना कन्ना सिटली अदुना अखोयना मतमसिबु नाकें था हाइना खंगनैको अदुना ngasiगी oinadi taiba parase mateksda lori taiba parasidagi aina noida question ani khaktangni noigi home assignment oina pige piriba assignment sing sa noina phadana dawroko ahanbada kalen thada कालें थादा करी फिरोल सिजिनबगे करी फिरोल सिजिनबगे कालें थादा करी फिरोल सिजिनबगे देखि खुदम ओयलसेको कालें थादा करी फिरोल सिजिनबगे अदुगा अनिसुबा क्वेश्चनदना निंथम थादा करम करम्बा फिरोल क्वेश्चन अनीसेको अहमदा कालें थादा करी फिरोल सिजिनबगे अदुगा अनीसुबदना निथम थादा करम्बा फिरोल सिजिनबगे इसना नोइगे होम असाइनमेंट को नसीगिदी स्टेजलो चलेको